Yairipok Top Chingtha Lai Nongpok Ningthau Panthoi haraobaga lairoi numita tangkhul sariba mioi aduda khongpakna kawi haibagi maralda miyamna phubudagi laikhidraba Yairipok Top Chingtha mathak lekaidagi moirangthem mega mihat ki matangda semkiba JS na maralaiba mihat pasing puthu haina ngasidagi Yairipok ki akoibada general strike hokre General strike asigi mangoinana Yairipok kaithel thong hangnakhide Yairipok ki akoibada chauna akaiba pikre lambida makhalamata gari chathan khidre Yairipok thongkhong da sumiyam na wakan me phamduna mihat pami phabiu haina dabi tawkhe khongjang adu da saruk yakhiba mioi amana phungdorakpada maral leiba mioi sing masak taklaba phawba haujuk phawba police na fadana leibagi maram karigino haikhe gila haroba pai ukandagi la patpeiba niyom moi toriba noraba adegi norabi ani na toriba itingjiba ade peter pra moi masiji me ana leiriba babok me ani yema nungai tabadagi mana kawrubani adu kawrba masi ma butana biraga mihathina hatopi budagi koi banji tawani mihapaji puthupio na koi police na ju maming matha konaraga sina haibaji masak munat piye adu phabi deusi baba asi baji usibo pai mai phad puthupo bi koi lojara na koi leijari adu ga moina masi phabagi mahuta mihapaji phaba mahuta koi masalangi ba koi tori baji gi manakti mungi masalangi ba masalangi mungi na da police mayam sina koi sambi ba koi na le bi ke de da ka wal gi sina wadi pin da bai no ai hajabu Masih aku ina ni apa je putih kau dia kau makan makan kaya jeng kaya makan kaya jengjar tu. Amaromda meghabu miyam jangduna phubani haiba video footage sama social media da thadorakli.